Mackenzie? Where is Mackenzie? Mijeng tabiru mayam punnamakpu ahanbamakta DN Entertainment ki maikaidagi taramna oksari matam kuirabagi tungda ngasi amuk mayamgidamak puduna laksariba movie asigi maming 1917 movie asi 2019 gi 4 December da release tawkiba war drama film amkhakni movie asi asengba wari amada yumpham oiba film amakhakni aduga movie asna award kaya amasu phangki hariba award sing adudi 92nd Academy Awards miyamna Oscar Award haragana hena khangnarebe award asida punne award taragi manungda film asina award ahum phangki Best Cinematography Award, Best Sound Mixing Award amadi Best Visual Effect ki award sing asi phangba ngamki masida natna 77 Golden Globe Awards da movie asna Best Motion Picture amadi Best Director gi award sing asi su phangba ngamki movie asi $90 million hena sangna namki aduga movie asna tankiba senfamna $384 million hena tanki hairi movie asna phangkiba ratings kharadang pallabada